ꯈꯨꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯌꯦꯜꯂꯣꯒ ꯑꯣꯏꯔꯦ ꯄꯨꯔꯥ ꯂꯪꯉꯤ ꯑꯩ ꯉꯥꯎꯔ ꯇꯥꯗꯣꯔꯦꯕ ꯔꯣꯁꯟꯅ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯄꯛꯇꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯌꯥꯏꯍꯦ ꯁꯨꯅꯤꯜꯅ ꯕꯦꯝꯃ ꯅꯪꯒꯤ ꯈꯨꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦꯕꯣ ꯅꯪ ꯗꯗꯥꯗꯤ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯍꯣꯏꯁꯨ ꯃꯉꯥꯜ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯣ ꯌꯧꯔꯛꯂꯤ ꯃꯉꯥꯜꯅ ꯅꯣꯏꯅꯤ ꯂꯩꯍꯧꯒꯤꯗ꯭ꯔꯣ ꯑꯩ ꯄꯥꯏꯕ ꯆꯪꯉꯒꯦ ꯃꯉꯥꯜ ꯂꯥꯡꯂꯦꯟ ꯄꯥꯏꯕ ꯆꯪꯂꯤ ꯔꯣꯁꯟꯒ ꯁꯨꯅꯤꯜꯒꯁꯨ ꯆꯪꯉꯛꯂꯤ ꯂꯥꯡꯂꯦꯟꯅ ꯗꯗꯥ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯁꯨ ꯐꯖꯩ ꯌꯦꯜꯂꯣꯗꯨꯒ ꯌꯥꯝ ꯄꯛꯆꯩ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯅꯤ ꯏꯇꯨ ꯏꯁ ꯗ ꯒꯨꯗꯦꯁ ꯍꯥꯏꯁꯤꯅꯤ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯌꯥꯝ ꯅꯣꯛꯂꯛꯀꯅꯨ ꯃꯒꯨꯟ ꯍꯦꯟꯒꯠꯂꯛꯑꯦꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯇꯅꯕ ꯗꯗꯥ ꯁꯤꯗꯤꯕ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯃ ꯍꯧꯗꯣꯔꯛꯏ ꯊꯥꯕꯜ ꯆꯣꯡꯉꯣ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯑꯩ ꯆꯣꯡꯕ ꯍꯩꯇꯦ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯆꯠꯀꯦꯕ ꯅꯨꯄꯥꯅꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯆꯣꯡꯉꯤꯁꯦ ꯌꯦꯡꯉꯨ ꯃꯉꯥꯜꯅ ꯆꯣꯡꯂꯤꯕ ꯊꯥꯕꯜꯗꯨ ꯎꯔꯒ ꯂꯥꯡꯂꯦꯟ ꯐꯖꯅ ꯅꯣꯛꯊꯣꯔꯛꯂꯤ ꯂꯥꯡꯂꯦꯟꯒꯤ ꯈꯨꯅꯣꯛꯇꯨꯗ ꯅꯨꯄꯥ ꯑꯌꯥꯝꯕꯗꯤ ꯉꯥꯎꯔꯒ ꯇꯥꯍꯧꯔꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯃꯗ ꯃꯉꯥꯜꯅ ꯂꯥꯡꯂꯦꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯂꯥꯡꯂꯦꯟꯅ ꯗꯗꯥ ꯀꯩꯗꯧꯔꯤꯒꯦ ꯇꯣ ꯑꯗꯨꯕꯨꯔꯣ ꯐꯝꯅ ꯐꯝꯅ ꯗꯗꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯁꯦꯡꯕꯒꯤ ꯑꯗꯣ ꯑꯩ ꯅꯣꯏꯔꯣꯝꯗ ꯂꯥꯛꯀꯦ ꯍꯥꯏꯐꯦꯠ ꯀꯣꯏꯔꯨꯁꯤꯔꯣ ꯍꯧꯖꯤꯛꯄꯣ ꯌꯥꯝ ꯉꯜꯂꯤ ꯏꯕꯦꯝꯃ ꯍꯥꯏꯐꯦꯠꯇꯪ ꯀꯣꯏꯔꯨꯁꯦꯕ ꯏꯇꯨꯒꯤ ꯁꯦꯡꯂꯨꯛ ꯁꯛꯇꯝꯗꯣ ꯎꯗꯕ ꯀꯨꯏꯔꯦꯕ ꯌꯥꯔꯦ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯕꯗꯨꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯎꯅꯤꯡꯉꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯣ ꯌꯥꯝ ꯁꯥꯡꯅꯗꯤ ꯆꯠꯀꯨꯝꯁꯤꯀꯣ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯊꯝꯃꯦꯀꯣ ꯃꯉꯥꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯤ ꯇꯟꯖꯥꯗꯨꯗ ꯔꯣꯁꯟꯒ ꯁꯨꯅꯤꯜꯒꯁꯨ ꯂꯥꯛꯂꯤ ꯔꯣꯁꯟꯅ ꯀꯗꯥꯏꯗꯅꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯃꯉꯥꯜꯅ ꯀꯣꯏꯔꯨꯈꯤꯒꯦ ꯁꯨꯅꯤꯜꯅ ꯀꯅꯥꯒ ꯀꯣꯏꯔꯨꯗꯣꯏꯕ ꯍꯦꯔꯣꯏꯟꯒ ꯅꯠꯇ꯭ꯔꯗꯤ ꯕꯦꯟ ꯅꯨꯄꯤꯒ ꯆꯠꯀꯗ꯭ꯔꯣ ꯔꯣꯁꯟꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯩꯔꯤꯁꯦ ꯃꯉꯥꯜꯅ ꯅꯩꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯍꯧꯗ꯭ꯔꯗꯤ ꯃꯥ ꯊꯣꯛꯄ ꯑꯃ ꯇꯧꯔꯝꯃꯤ ꯁꯨꯅꯤꯜꯅ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯃꯉꯥꯜꯅ ꯉꯁꯤꯗꯤ ꯔꯣꯃꯥꯟꯁꯀꯗꯤ ꯃꯩ ꯇꯥꯗꯣꯔꯤ ꯄꯣꯠꯅꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯔꯣꯁꯟꯅ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯤꯟꯗꯤ ꯐꯤल्मꯒꯤ ꯏꯁꯩꯕꯨ ꯁꯛꯅꯤꯡꯂꯛꯏꯗ कच्ची डोरियों 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 से मैनू तो बांध ले सुनीलना इसाईगी सुरदुगा नखोन सक्तादुगा अदुनु कई हाइनिंगिनो रोशनना असु याम लाइबदो अई हाइगेसे नुसीबी नंगना तुम हौगलकपा यावरकपा सक्तमदो याम फजै हाइबा अदुफो खंगदो माले सुनीलना अपंगबो अदु हाइबा नती अई हाइगेसे तुम हौगलकपदा रोमांस तौबा नुंगाइनी हाइबनी मगाना तौरिसि येंगुनी नोइनी लाइसे खदांग नोम लाइरो नाकोक मसादुदने अफा वाखलदी अमते खनबा ngamde मथोंग सादबा वाखल ngakta खला लई रोशनना नंगदी मथोंग याम साबनिना मगाना यारे यारे नोइ ngang हौरो अई थेंगी अखोइ नुपि ngairamani सुनीलना अखोइ नुपि गाइना लौबो लौद्री मगाना ngang हौरो अई चले मगा सुथोरकली सुनीताना इबुंगो कदाइदनो नुमित तारमदाइसिदा मो इमा असाइफोद चथोगे याम थुना हलौको अनि मदी असे थोले तो अई चले मगासु लांगलिन होइदा लाकली लांगलिनसु चनबा थोरकली सखीना इबेमा कदाइदनो नंगदे नुमित तारमदाइसिदा इमा असाइफोद थोगे याम थेंगा कनुको होय लांगलिनसु मयुमदगी थोरक्तुना मंगा लाकपा ngairi ngayaktang leiraga mangasu lakli mangana lau kakalo chalase लांगलिनसु गारिदुदा काखली ददा याम कुइना लेगुमसिको
ꯑꯗꯨꯒ ꯌꯥꯝ ꯁꯥꯡꯅꯁꯨ ꯆꯠꯂꯒꯨꯝꯁꯤꯀꯣ. ꯍꯣꯏ, ꯆꯠꯈ꯭ꯔꯨꯝꯁꯤ. ꯆꯤꯡꯊꯛꯇ ꯑꯣꯏꯅ ꯀꯥꯈꯠꯂꯁꯤꯀꯣ. ꯗꯗꯥ, ꯐꯥꯒꯤ ꯅꯠꯇꯤꯌꯦ. ꯌꯨꯝꯗ ꯃꯤ ꯑꯝꯇ ꯂꯩꯍꯧꯗꯦꯕ, ꯏꯃꯥ ꯈꯛꯇꯅꯤ. ꯍꯣꯏꯍꯦ, ꯀꯔꯤꯅꯣ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯃꯁꯤ ꯅꯨꯄꯤꯁꯤ. ꯑꯩꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ. ꯍꯣꯏ ꯕꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯂꯁꯤꯔꯣ? ꯃꯉꯥꯟꯒ ꯂꯥꯡꯂꯦꯟꯒꯁꯨ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯏ. ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯣ ꯈꯔ ꯂꯥꯞꯊꯣꯔꯛꯂꯤ. ꯗꯗꯥ, ꯂꯥꯞꯃꯜꯂꯤ ꯍꯥꯏꯕꯅꯤ. ꯂꯥꯞꯃꯟꯗꯤꯌꯦ ꯀꯩꯁꯨ. ꯑꯁ ꯌꯥꯝ ꯅꯛꯏꯁꯤꯕꯣ. ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯅꯤꯌꯦ. ꯑꯩꯅ ꯍꯥꯏꯁꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ. ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ? ꯂꯥꯡꯂꯦꯟ, ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯅ? ꯑꯩ ꯁꯥꯎꯔꯛꯁꯅꯤꯀꯣ. ꯗꯗꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯌꯨꯝꯗ ꯃꯤ ꯑꯝꯇ ꯂꯩꯍꯧꯗꯦ ꯍꯥꯏꯕꯅꯤ. ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤ ꯇꯧꯔꯛꯏꯁꯤꯕꯣ? ꯌꯥꯝ ꯉꯜꯂꯤ ꯍꯧꯖꯤꯛꯁꯤ. ꯑꯩ ꯍꯧꯖꯤꯛ ꯀꯞꯆꯔꯛꯁꯅꯤ. ꯂꯥꯞꯃꯜꯂꯦ ꯍꯥꯏꯕꯅꯤꯀꯣ. ꯑꯗꯨꯝ ꯇꯣꯡ. ꯅꯨꯄꯤꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯣ. ꯂꯥꯡꯂꯦꯟ ꯋꯥꯁꯨ ꯉꯥꯡꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯒꯥꯔꯤꯗ ꯇꯣꯡꯂꯤ. ꯁꯨꯝ ꯊꯧꯔꯛꯄꯅ ꯆꯤꯡꯌꯥ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯑꯃꯗ ꯌꯧꯔꯛꯂꯤ. ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤ. ꯃꯉꯥꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ. ꯂꯥꯎ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ. ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ, ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯍꯧꯗ꯭ꯔꯕꯒꯤ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯕꯗꯣ ꯍꯧꯔꯛꯂꯤ. ꯂꯥꯡꯂꯦꯟ. ꯃꯉꯥꯜ ꯂꯥꯡꯂꯦꯟꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯀꯣꯟꯁꯤꯜꯂꯤ. ꯄꯥꯏꯔꯛꯀꯅꯣ ꯑꯝꯇ. ꯑꯁꯦꯡꯕ. ꯗꯗꯥ, ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ, ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯅ. ꯃꯉꯥꯜ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯤ. ꯂꯥꯡꯂꯦꯟꯅ ꯈꯨꯗꯥꯡꯗꯨ ꯇꯥꯐꯥꯔꯛꯂꯤ. ꯉꯥꯏꯈꯣ ꯗꯗꯥ. ꯉꯥꯏꯔꯔꯣꯏ, ꯑꯩ ꯆꯠꯂꯅꯤ. ꯂꯝꯍꯥꯡꯁꯤꯗ ꯅꯨꯄꯤ ꯑꯩ ꯈꯛꯇ ꯍꯨꯟꯗꯣꯛꯑꯝꯒꯦ ꯍꯥꯏꯔꯣ? ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ. ꯑꯌꯥ, ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ. ꯀꯞꯀꯅꯨꯁꯦ. ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒꯅꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯂꯣꯏ. ꯗꯗꯥ. ꯍꯥꯎꯅꯦ ꯅꯨꯡꯁꯤꯕꯤ. ꯍꯜꯂꯁꯤ, ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ. ꯊꯦꯡꯉꯦꯕ, ꯀꯣꯟꯅ ꯃꯨꯠꯅꯔꯁꯤ. ꯉꯥꯏꯈꯣꯕ, ꯉꯥꯏꯍꯥꯛꯇꯪ ꯔꯣꯃꯥꯟꯁ ꯇꯧꯈꯤꯁꯦꯕ. ꯋꯦꯗꯔꯁꯤꯒ ꯔꯣꯃꯥꯟꯁꯀ ꯏꯆꯥꯟ ꯆꯥꯟꯅꯗꯣꯏ ꯃꯥꯜꯂꯤ. ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ. ꯗꯗꯥ, ꯁꯤ ꯊꯥꯗꯣꯛꯑꯣꯕ. ꯌꯥꯝ ꯅꯥꯏꯌꯦ, ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯀꯅꯣꯕ. ꯅꯈꯨꯠꯁꯦ ꯌꯥꯝ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯕꯣ? ꯀꯩꯁꯨ ꯆꯥꯊꯣꯛꯑꯣꯏ, ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯄꯥꯏꯕꯤꯕꯁꯤꯗ. ꯑꯁ ꯗꯗꯥ, ꯁꯤꯃ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ. ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯥꯏꯕꯅꯤꯀꯣ. ꯑꯩ ꯑꯃꯨꯛ ꯀꯞꯄꯛꯑꯒꯦ. ꯉꯁꯤꯗꯤ ꯑꯗꯨꯝ ꯊꯦꯝꯖꯔꯒꯦ ꯍꯥꯏꯔꯤ. ꯗꯗꯥ, ꯊꯦꯡꯉꯦꯕ, ꯍꯜꯂꯁꯦ ꯍꯥꯏꯕ. ꯂꯥꯡꯂꯦꯟꯁꯨ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯂꯤ. ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ. ꯍꯣꯏꯁꯦ, ꯆꯠꯂꯁꯤ. ꯑꯗꯨꯅꯦꯕ. ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯂꯤ. ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯛꯂꯤ. ꯁꯨꯝ ꯊꯧꯔꯛꯄꯅ ꯒꯥꯔꯤꯗꯨ ꯂꯝꯍꯥꯡ ꯑꯃꯗ ꯃꯇꯣꯝꯇ ꯃꯨꯠꯈ꯭ꯔꯦ. ꯃꯉꯥꯜꯅ. ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯒꯥꯔꯤꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯀꯣ. ꯍꯥ, ꯗꯗꯥ, ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯝꯇ ꯌꯦꯡꯈꯤꯒꯦꯕ. ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ. ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯆꯦꯛ ꯇꯧꯔꯤ. ꯍꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏꯁꯨ ꯂꯩꯇ꯭ꯔꯦ. ꯂꯥꯡꯂꯦꯟꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ. ꯗꯗꯥ, ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯈꯪꯗꯦ ꯑꯩꯁꯨ. ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ. ꯗꯗꯥ. ꯍꯥꯎ. ꯅꯨꯃꯤꯠ ꯇꯥꯔꯛꯏ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯑꯩꯁꯨ ꯈꯪꯗꯦ. ꯈꯪꯗꯕ ꯌꯥꯔꯣꯏ. ꯑꯩꯅ ꯉꯁꯥꯏꯅ ꯍꯜꯂꯁꯦ ꯍꯥꯏꯗ꯭ꯔꯣ? ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ. ꯂꯩꯔꯣꯏꯌꯦ. ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯒꯥꯔꯤ ꯌꯥꯔꯛꯇꯕꯁꯤꯕꯨ ꯑꯩꯅ ꯊꯣꯛꯍꯟꯕ꯭ꯔꯣ? ꯅꯪ ꯋꯥ ꯉꯥꯡꯖꯔꯛꯁꯅꯨꯀꯣ. ꯑꯩꯗꯤꯕ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯑꯦ. ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯂꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯕ? ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯑꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪꯒꯤ ꯐꯣꯟ ꯌꯥꯎꯔꯛꯄ꯭ꯔꯣ? ꯌꯨꯝꯗ ꯍꯨꯟꯗꯣꯛꯑꯝꯃꯤ. ꯗꯗꯥꯒꯤꯗꯤ? ꯅꯦꯠꯋꯥꯛ ꯐꯪꯗꯤ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤꯀꯣ. ꯀꯞꯄꯣ ꯑꯗꯨꯗꯤ. ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯩꯌꯦꯕ. ꯏꯅꯗ꯭ꯔꯗꯤ ꯑꯩꯅ ꯀꯣꯟꯅ ꯎꯅꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯅꯪꯅ ꯌꯥꯗꯕꯩ ꯅꯠꯇ꯭ꯔꯣ? ꯑꯗꯩꯗꯤ ꯅꯪ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯅꯤ. ꯂꯝꯍꯥꯡꯁꯤꯗꯅꯦ ꯕꯣꯞ ꯕꯣꯞ ꯂꯥꯎ ꯇꯧꯁꯤꯜꯂꯛꯑꯅꯤ. ꯍꯤꯡꯆꯥꯕ, ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ. ꯂꯥꯡꯂꯦꯟ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯐꯝꯂꯤ. ꯑꯁ, ꯑꯩꯗꯤꯕ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯔꯅꯤꯕ. ꯌꯨꯝꯗ ꯁꯥꯎꯔꯝꯃꯅꯤꯕ. ꯍꯦ ꯏꯁꯣꯔ, ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤꯁꯤꯕꯨ ꯑꯁꯦꯡꯕ ꯆꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯖꯥꯠꯂꯣ? ꯂꯥꯡꯂꯦꯟꯗꯣ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ.
ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯛꯂꯤ. ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ. ꯂꯥꯡꯂꯦꯟ, ꯀꯔꯤꯁꯨ ꯌꯥꯗ꯭ꯔꯦ. ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ. ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯇꯥꯅꯤꯡꯗꯦ ꯑꯝꯇ. ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯊꯣꯛꯄ ꯇꯧ. ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯩ ꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ. ꯄꯨꯂꯞ ꯁꯤꯃꯤꯟꯅꯅꯤꯀꯣ. ꯅꯪꯅ ꯊꯣꯛꯍꯟꯗ꯭ꯔꯗꯤ ꯀꯅꯥ ꯊꯣꯛꯍꯜꯂꯤꯅꯣ? ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯅ ꯊꯣꯛꯍꯜꯂꯤꯔꯕ? ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯣ? ꯊꯥꯖꯜꯂꯛꯇꯅꯕ. ꯑꯩꯁꯨ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯤꯗꯅ. ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯒꯦ? ꯍꯤꯡꯆꯥꯕ, ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ. ꯅꯨꯄꯤꯗ ꯊꯥꯖꯤꯜꯂꯛꯎꯔ ꯒꯥꯏꯅ. ꯊꯦꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ. ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ. ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ. ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ. ꯂꯥꯡꯂꯦꯟꯗꯨ ꯁꯨꯁꯨ ꯇꯧꯔꯛꯂꯤ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ. ꯗꯗꯥꯅ ꯑꯩ ꯆꯦꯟꯅꯤꯡꯕ ꯑꯣꯏꯔꯁꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯏꯗꯅ. ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯣ? ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯔꯨꯔꯦ. ꯑꯗꯨꯗ ꯒꯥꯔꯤ ꯌꯥꯗꯕꯁꯦ ꯑꯩꯅꯔꯕ? ꯈꯪꯉꯤ, ꯌꯥꯔꯦ. ꯑꯩ ꯍꯦꯟꯇ ꯉꯥꯡꯉꯣꯏꯌꯦ. ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ. ꯃꯉꯥꯁꯨ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯇ꯭ꯔꯥꯏ ꯇꯧꯔꯤ. ꯁꯨꯡꯆꯠꯁꯨ ꯆꯠꯇ꯭ꯔꯦ. ꯐꯣꯟꯅꯦꯅ ꯆꯠꯂꯔꯣꯏꯗꯕꯅꯤ. ꯍꯦꯛ ꯊꯨꯒꯥꯏꯕ. ꯂꯥꯡꯂꯦꯟꯁꯨ ꯃꯉꯥꯜꯒꯤ ꯃꯑꯣꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ. ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ. ꯀꯌꯥꯗ ꯃꯥꯟ ꯇꯧꯔꯤꯅꯤ ꯌꯦꯡꯉꯨ. ꯃꯥꯅ ꯑꯩꯁꯦ ꯆꯦꯟꯅꯤꯡꯕꯒꯤ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤꯕ. ꯄꯨꯔꯥ ꯍꯤꯡꯆꯥꯕꯅꯤꯀꯣ. ꯀꯩꯅꯣ ꯃꯨꯝ ꯃꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯌꯥꯔꯦ, ꯅꯅꯥꯗꯣ ꯌꯥꯝ ꯁꯤꯡꯉꯛꯑꯅꯨ. ꯂꯥꯡꯂꯦꯟ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ. ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯤ. ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯍꯪꯉꯒꯅꯦ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯉꯝꯅꯕ ꯇꯧ. ꯃꯉꯥꯜꯁꯨ ꯐꯣꯟꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯖꯩ. ꯑꯗꯨꯕꯨ ꯂꯥꯁꯇꯗꯤ ꯆꯠꯂꯛꯂꯤ. ꯃꯉꯥꯜꯅ, ꯍꯜꯂꯣ ꯔꯣꯁꯟ. ꯔꯣꯁꯟꯅ, ꯅꯪ ꯀꯗꯥꯏ ꯂꯩꯒꯦ? ꯅꯣꯏ ꯃꯥꯅ ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯅꯅꯦ ꯐꯣꯟꯒ ꯇꯧꯁꯤꯜꯂꯛꯏ. ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯁꯣꯝꯗ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯩꯔꯤ. ꯂꯥꯡꯂꯦꯟꯒ ꯍꯧꯖꯤꯛ ꯒꯥꯔꯤ ꯌꯥꯗꯗꯅ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ. ꯃꯉꯥꯜꯅ ꯔꯣꯁꯟꯗ ꯃꯐꯝꯗꯨ ꯍꯥꯏꯈꯤ. ꯍꯥ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯗꯨ ꯍꯪꯒꯅꯣ. ꯅꯪꯒ ꯁꯨꯅꯤꯜꯒꯅꯦ ꯒꯥꯔꯤ ꯄꯨꯔ ꯂꯥꯛꯑꯣ. ꯍꯣꯏꯁꯦ, ꯂꯥꯛꯑꯒꯦ. ꯃꯉꯥꯜꯁꯨ ꯐꯣꯟꯗꯨ ꯊꯝꯂꯤ. ꯂꯥꯡꯂꯦꯟ ꯃꯉꯥꯜꯒꯤ ꯃꯑꯣꯡꯗꯨꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ. ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯈꯗ꯭ꯔꯛ ꯃꯄꯤꯅꯤꯀꯣ. ꯐꯣꯟꯒꯁꯤꯅ ꯍꯧꯖꯤꯛꯇ ꯆꯠꯍꯜꯂꯤꯅꯦꯕ. ꯀꯩꯅꯣ ꯃꯨꯟꯅ ꯌꯦꯡꯉꯛꯏꯗꯤ? ꯌꯦꯡ ꯌꯥꯗ꯭ꯔꯕꯣ? ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅꯣ? ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔോ? ꯅꯣꯏ ꯅꯄꯥꯗꯣ ꯑꯣꯏꯅ ꯊꯤꯜꯍꯜꯂꯨ. ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯤꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯝꯃꯒ ꯍꯥꯠꯇꯣꯛꯍꯟꯒꯦ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ. ꯆꯠꯅꯤ ꯅꯪ. ꯆꯠꯇ꯭ꯔꯗꯤ ꯂꯩꯍꯧꯒꯦ ꯍꯥꯏꯔꯣ? ꯌꯥꯔꯦ, ꯋꯥ ꯉꯥꯡꯉꯅꯨ. ꯔꯣꯁꯟꯒ ꯁꯨꯅꯤꯜꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯂꯤ. ꯃꯉꯥꯜꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ. ꯔꯣꯁꯟꯅ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯃꯉꯥꯜꯅ, ꯑꯩꯁꯨ ꯈꯪꯗꯦ. ꯁꯨꯅꯤꯜꯅ, ꯂꯥꯡꯂꯦꯟꯗꯤ? ꯒꯥꯔꯤ ꯃꯅꯨꯡꯗ. ꯑꯩ ꯃꯊꯥ ꯁꯥꯕꯗꯣ ꯌꯥꯗ꯭ꯔꯦ. ꯔꯣꯁꯟꯅ, ꯅꯪꯁꯦ ꯄꯨꯔꯥ ꯍꯨꯏꯅꯤ. ꯑꯁꯣꯝꯗ ꯋꯥꯊꯣꯛꯅꯕꯗ ꯂꯣꯏꯔꯅꯤ ꯃꯤ ꯃꯆꯥ ꯅꯨꯄꯤꯁꯦ. ꯃꯉꯥꯜꯅ, ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯚꯥꯏ. ꯑꯩꯈꯣꯏ ꯕꯥꯅ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤꯃꯤ. ꯁꯨꯅꯤꯜꯅ, ꯆꯠꯅꯕ ꯇꯧꯔꯁꯤ. ꯊꯦꯡꯒꯤ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦꯕ. ꯔꯣꯁꯟꯅ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯁꯦ. ꯊꯧꯔꯤ ꯑꯃꯅ ꯀꯤꯔꯒ ꯇꯧꯔꯁꯦ. ꯑꯗꯨꯅ ꯐꯔꯅꯤ. ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯣ ꯌꯦꯡꯂꯒ ꯂꯥꯛꯂꯤ. ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯔꯣꯁꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯂꯤ. ꯂꯥꯡꯂꯦꯟꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ. ꯔꯣꯁꯟꯅ, ꯂꯥꯡꯂꯦꯟ ꯆꯪꯉꯣ, ꯑꯩꯈꯣꯏ ꯌꯨꯝꯅꯤ. ꯂꯥꯡꯂꯦꯟꯅ, ꯍꯣꯏ. ꯂꯥꯡꯂꯦꯟꯁꯨ ꯃꯉꯥꯜꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ. ꯃꯉꯥꯜꯅ, ꯂꯥꯛꯑꯣ ꯆꯪꯉꯣ. ꯃꯉꯥꯜꯒ ꯂꯥꯡꯂꯦꯟꯒ ꯀꯥꯗ ꯆꯪꯉꯛꯂꯤ. ꯃꯉꯥꯜꯅ, ꯁꯤ ꯐꯝꯃꯨ. ꯔꯣꯁꯟꯅ, ꯃꯉꯥꯜ, ꯅꯪ ꯑꯝꯇ ꯊꯣꯔꯛꯑꯣ. ꯋꯥꯔꯤ ꯁꯥꯁꯦ. ꯂꯥꯡꯂꯦꯟ, ꯀꯩꯝꯇ ꯀꯣꯏꯔꯨꯅꯨꯀꯣ. ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯣ. ꯃꯉꯥꯜꯁꯨ ꯔꯣꯁꯟ ꯁꯨꯅꯤꯜ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ. ꯔꯣꯁꯟꯅ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯃꯉꯥꯜꯅ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯑꯩ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦꯕ. ꯁꯨꯅꯤꯜꯅ, ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯔꯣꯃꯥꯟꯁ ꯃꯩ ꯇꯥꯅꯤꯒ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯐꯖꯅ ꯃꯩ ꯇꯥꯔꯦꯕ. ꯔꯣꯁꯟꯅ, ꯅꯪ ꯁꯣꯝꯗ ꯇꯨꯃꯤꯟ ꯂꯩꯌꯨ. ꯃꯉꯥꯜ, ꯅꯪ ꯃꯥꯏ ꯃꯁꯥ ꯁꯣꯛꯎꯕ꯭ꯔꯣ? ꯑꯇꯩꯗꯤ ꯁꯣꯛꯇꯤꯌꯦ. ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯨꯒ ꯃꯈꯨꯠꯇꯨꯒ ꯈꯛꯇꯅꯤ. ꯁꯨꯅꯤꯜꯅ, ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯇꯩ ꯂꯩꯗꯅ, ꯑꯗꯨꯗ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏꯅ ꯏꯟꯅꯔꯛꯏꯔꯕ?
Mangaldo Sunilna khanging yingi. Mangalna Noina paado khangbro. Mina ngasai da harise gyan tadabro khangdiba. Chatminarobadagi halakpada gari yadabane haire. Aibu nupidaga yam choppay type. Rosanna Ado amana moikre. Hazuki do shabano. Imana paw hai krasiro. Mangalna Aine koka ngawrimo. Kamay tawdoino ba? Gyan ga tadre. Matha sabane yadre. Sunilna Paw pihobana pharoidro. Rosanna Hayang ayong ta oina pirase. Hoji puyuradi amuk lan tawdana. Mangalna Hoy dumay torse. Amase wangang na bayado mandreba. Isaw yam langkibani ngasaydi. Sunilna Sumay tawo nang sango aduga fasana themo. Rosanna Amda ngay ko se. Hayang nungalaga masana yadi kumadi kamay tawdoiba. Mangalna Adu day sukhang di mo. Jail daw mong changdana ba? Sunilna Nana thokpa tawro. Nakana famungam thari dudi. Adu di masana yaya dum kumani. Talali adu di. Rosanna Nupa thoi bungo. Chango yare. Aikoi kay kaino ngangta khanagi. Nupi na ngaman ganu ko. Mangalna Hoida nupa na bo. Hekta haira lori. Mangaso langlingi manakta changakli. Aduga langlingi manakta tamna famtarakli. Anido wama chet amata sungang nandi tumin layni. Langle Kumagtre Mangaso Kari kalurabano khangdre. Langlingi pambomdo tapairakli. Kaino isa solakano. Yam tuna thado. Kaino nang tawse. Kaubasu kumagte ay sororo. Nang nasauraga kaidoge haino. Thado haibani. Migi mayum sidane kray kaiba khango. Karigi kaiba ngasayna permission piramabani. Chungsiloba. Mangalna langin bu fatching sili. Dada thado se. Kaino nang tawse ba? Pungama tarak padwaida. Rosanna Mangalgi mama Sunita da phone torakli. Sunita so somna tumbadi natri phone tu fat paikali. Rosan kari paw leire. Ma wasibo. Hekta hayune. Ima Mangaldo nupi sili. Ha kari ba? Hasikai dile. Mama saukino ba? Makoido koi basat pada kari yarakti hayi. Aduda numitasin ke boira mali. Ma phone du fauti taro pa yaidana. Mama phone ne wag yada ba adugini. Ma hasikai dile. Aikoi dile ado hayeng oina nungalaga lawbulao. Fare adu oiradi. Rosanna phone thammi. Soidradana kumay amani leire. Sunilna Laiba nate horabani. Imana kay harino. Sawa malibo. Mana nupi silaga ay hoina pakhalibo. Yari hero sabi am kali. Ngai kwe ay kanong nusingi mo. Kaino ay kwe na kweri ba nupi si langling ni mamana bini ko. Mani hayeng suwedana loy kangnarani. Haydi imana langling da suwedana hangani. Isa nupa kamay kangnara inona. Nang ni sahi kya surina suwedana hangani ba. Aday di langling na siyang baloy haidorani. Ay kwe di ang ngangak tani. Class 12 fawroy dre farak yam tayo. Adudani ay na matay am saisi. Ay kwe so ang na loy kangani. Aday di kanyarak siya gahirap tumali. Ay di kiyang dakan midana. Restaurant po silaga kay kayo na tokre. Hawsik di ay po dada thado pinudagi hendra bani. Masi di pura huran bani ko. Adumay na ba nupida kanato haygi. Nang papo ni ko. Ay di mana tanan na nupim da hiyang riba. Adunani ay dorido. Yari tumilay taning dre. Ay di kamay taw niya. Matasay da iway na. Som na nakamdawri. Thaw ba na? Kari hay ba? Sunita na. Amda tapthago se. Kay kino do kana se ba? Masi yagang se. Fay. Matu yam tininga ba nina long topi batari dana. May baba amda sawi kino ba? Saw ba natin eh? Sauraga karibu ka na dorigi. Angang mana nupi siya sila eh. Isagi maray bagta tamang manihai na kando ose. Parise, nang sukay kayo na do, kara tawro.
Hoy Moiba.